ngasi di Manipur Top Channel gi maikeri gi special video ngutang mem da share tawjage du luislakpo oina Manipur gi maru oiba paw masang khatang hapsaram ge ahan bada Manipur do you thingba oithokadori bara haiba wohang ama mem da share tawjage Manipuri tuan ba kanglup kunthra ga taruk lomna khunda laita aduna lairakli masigi manungda apik pa kanglup ama anidi masing hantaraktuna mutki pa phawba yawkrabani atopa kanglup kharana lusingba tholaktuna atopa kya punchilaga achauba kanglup furup semgatnarak libani kanglup kharana ningsingba thoktarba matamdagi hauna yu asi laining laisonga mari lainana sijinarakhi taibang semba mapugi mafamda yu katpabu yupan thaba haina khangnarai karamba sok tariktagi yu sijinaba horakhibage haiba numit thaban khangdrabasu ningsingba thoktraba matamdagi hauna Manipur yu sijinaba horakhi haibasimadi lararoi adubo sijinabagi mawongdi nomagi sintha wana sururaga awaba pothaboina saksa mangja akaknaba sangda yu sijinarami haiba wari likhun thenari anganba matamda yubu kalai natraga hidak haina khangnarami hidak haina khangnabagi maramdi karigumba mahu panba jibana sikrabadi yu taibada kanai haina launai masida sunatana khwang naba haksang na sikpa nabada yu tairaga phai haibasu takhibagumi nupi singna angang unabada aphaba yuna taibada kanaba phangi hainai saksaram daida yawum ama sang kakna thaklabadi sabatumi hainai masidagi oiramba yai yubu hidakni hainaramlibasi France ki nupi ama nomagi whiskey pack ama thakpada sahi samaga taraga nipan punsiki hauzik matam sidadi yubu kalai natraga hidak haina khidre nahadagina ahal phawbuna pot hairagana hena khuloibagum tawkhre yuda potjan tawsidi maitai ningthau masa hongnem yoi khunjawbana seloi langmai ningol pitangagi yumda matik saba khusu khulai paiduna question ki laman khumna bo honaki upai leitrabi petangana mabung singda aroi boina tara saklen amaktangdi samina jakhige madu phawbada ngaibiyu matam lenaba nasalna wanglei UP jage haki UP ge haibaduda mabung singna yakhi pitangana yuda hidak mana ayak pa yansinduna pithakhi madudagi makoi asibaga pangkhak oina matam kharadi wokhal mangkhi tanjasida pitangana maitai ningthau chadubu phaklang hogairaga senhankhi haiba wari leiri ngasina yu yonba yonbisingna phai mayak lei haina ba yuda yalhaidaba pocha kya yansile masina haksang suon badanatana khutakta phawba misi mina yahole masigi paw aikoina pawche singdagi tari uribani sendongi damak yalhaidaba pot yanbasidi tasingmagidi ahakpa serak pifam thokpani haujikti Manipurda yusi angakpa mongna sijinare haiba yare naha singna parikya pass tawbagisu yu thai fail oibagisu yu thai nungsiba kainabagisu yu thai nungsiba thungnabagisu yu thai pokpagi ipan thabadasu yu thai chawumbadasu yu thai sibagi poloibadasu yu yaudravadi poloibinaba mi lairoidabugum tawre yum anawu saba sangabadasu thai lohongbadasu yu thai mangani sakawbadasu yu thaknai nahadi lairadana ahal phawba adum thakpa ui lai haraubadasu kangbu adum punchilaga yu thakpa adum ui thabal songbadasu yu ngawba adum ui maitaiga yuga thadoknaba yadabagum tawre haibada thoina hemanba oiraroi ningi bye new year dasu thaknai yuna manghanba yuna yum kahanbagi kanaba laikai na nisaban haina ima ibien kayana tungi miron kananaba tholakhi thokna yuda iraknakhibadagi nupi kya nauna lukra ohenbiki angakpa amana nisaban gi secretary president gi yumda thokpa thawdo wa thoktagi yu thakpa yaroi hairagasu phongna thakpa udragasu loiraga mathau tawrakpadadi adum iphongle kanana thingba ngamlibage thinglubasu thingna ayabasu adum pibagum tawri yudi thakadaba mi masana wakhal tana thingdragadi mi top kananasu yu thingba ngamloi haibisidi sena thajai yugi kannanaba mangjabadi mina takhandabida isana warakjabana phagadaba mali yu thakpagi mangjaba kiyagi paw tarakpadagi lona thinggraba lalhaubasingna phawba yu thakpa kayabu phu saiba isingda iroi hanba phawba yawkhre madu phawda longdaw ama haplamge haibigi mathong chadaba wafam aikoina takre upai leitabadagi
makhongda makhutta nongmaina kapa phawbo yaukhrei ing lisingwa samapan maudraga mathoida Manipur Legislative Assembly na Liquor Prohibition Act 1991 semlaga state asida yungo yunga sungba masum yuanba thingsi dry state ni haina lathokhiba laikhrei matam amada ngasi mapan kangjebong polo ground haina khangnariba sigi awang thangba saru laikang thong hairiba asigi manakta MST gi city office lerami maduwaida UC kharung khilaga yolami matam na ola khibana madu mangkhrabasu ngasidi kangjebong maningda phongna yugi tukan mayam hangli MR gi IRB gi natraga army gi canteen singda yuan makhal kya gi yungang sing misam miyamna numit khudingi phongna leiduna thaknari thingba kangbu na thinglabasu thakpa kangbu gi makhul su adum wate tasengmadi UC police amadi excise na thamoi senglagadi khara makhaidi thingba ngamgadaba mali hanthaba yuonba pharagana paisa lauraga thadokpa mauna pharagana ahing lena thamba asinadi yu thingba ngamgadaba mande kaidarugadabano haiduna hainakrabadi laina tina paglakpasu kanana khangba tamba ngamdabasu oiribani Research and Development Initiative RDI na satakiba National Family Health Survey 2019 dagina 20 haina mingthonba report amada dry state oiriba Manipur na sahi taraga mangagi mathakta leiba apunba masingdagi sara kuntraga tareka point manga yu thakli haina palli masina India da English mo samapan maudraga ni thoi dagina maudraga humdoi English mo samapan maudraga ni pan dagina maudraga mapan English ngani ga manga dagina English ngani ga taruk amasung English ngani ga taraga manga dagina taraga tarukta servicing pangtokrabani report asina India da yu thakpagi sangsi Goa amadi Maharashtra sing state singna sang wangi haina thajanaramadu handaki report tadi dry state oiriba Bihar na yu thakpagi sang ka hena wangba thengnare hairi isamakti yu thakpagi sangsi India dadi Manipur nabu ihen hena first tabu leramgadra haina khanjai aikhoigi yaudaba thoram leitrabani haujikti thingba ngamdrabani na open oirasi haina basu yaurakle masida mangjaba tongjabadi aikhoi kupna khanhauba phagani ningi mangjabagidi mamangda kayam hainakhre khangnakhre tongjabagi su lepham thui Himachal Pradesh ki Solan whisky puthokpagi damak maming satli aikhoigi phayeng andro sekmai su hanthakadabadi natte thingbagi lon ising yaudana sanaba yaudana sang hena haijin gadaba budi ingkhonda panba uhai mapuna kalakti haibagum upan oiduna yengnababu faradra natraga thinge hairagadi nisabana thinganbagi mahutta excise amadi police thamoi sengba khwaidigi hena phabana isa isana wasaknaduna amatta thaknadabana soknadaba yonpham mapa landaba sina khwaidigi best of the best oire hainasu sigi content tingong kanggong Rajen Khumuk Samgi ibirak pasina makhatana sufungbirai dugi ma site matang sai lusinjarage dugi I pawkhra share tawgi tawjaramne dokhore nungdaram phongba sipong singdagi maroiba pawsing khonggo charaga mayam da share tawjarake dugi mayam gi wakhalon dasu kari lebegi habdu sunna comment box to comment am ta tawbiram aduga aina pathok sakhi bisda sugiba lan kiba ke yar sum am ngak pigani and thank you